Image Paudam Miyeng Tabiri Basungbo Kurumzari, Nasigi Maroiba Pau Pizari. Nasidagi Impal More, Impal Tamenglong Helicopter Service Hodokre. Aimol Furuki Lorok Mamang Kumait Lamzir Nasi Aimol Kudam Pai Village the Pangtokre. Loinana Miyoi Chamaga Marifuma Pantongba Indonesia Gi Lion Air Flight JT610 Kaiduna Samudra Tasin Creek. Paumuchakane Bizari. Manipur lenga ki anova thorang ama oina ihan hana mamang thagi chechat taramapanda Imphal Jiribam gi helicopter service haudokhraba matung Imphal More Imphal Tamenglong amuk hapsenduna ngasidagi chief minister na haudokhibaga loinana passenger puduna paiba hokre Tulihal International Airport pangthokpa Imphal More Imphal Tamenglong heli service haudokpagi thoramda chief minister na hai lakliba tha ama makai fawbagi manungda state asigi manung hanjinba Chingi Mafam Singda Ana Ayek Yaurapada, Putok Pusinda, Kudong Chadaba, Anaba Singidamak, Air Ambulance Hodok Lagani, Masigidamak, Rimsta, Helicopter Taba Yana, Helipad Sabalo Shele, Kongtang Asina, Manung Hanzina Leba, Miyo Singna, Anaba Yaurapada, Yingsin Bide Amadi Impada Lak Pangam de Haiba Wakatsing Adu Kokpangam Lagani. Ngasi Hodok Leba Heli Service Asina District Amadagi District Ama Atubagi Chatpada Kudong Chadaba Kaya Mayok Naramba, Luinana. Matam changlamba adu kokpangam lagani thorang asina state asida laiminariba aikhoi masen naksenana chatminnaba ngamlagani apunbagi saktam sagatpada achawa mateng oiragani thorang asi makhatana chingi district singda su paikhatnaba thorang laire athuba matamda senapati ukrul amadi churchampur da su hodoknaba hotnaragani state asida ahanba oina rimsta sport medicine facility hodokpagi matangda palladuna Chief Minister na haikibada Manipur asi sana khotnabada ngaujaba state amani loinana sports powerhouse ni hainaribani adubo sanarosing ana ayek yaurokpada mapanda chatuna layengbana chingba kudong chadaba kaya mayoknari masi lenga asina hakjena loduna state asida sport medicine facility hangnaba center da taknaduna lakli sport ministry na ayaba pibirakle adubo matamda rimsta hangdoklagani Ana ya ek ama lakpa kanda ko yengjen bina ba leite ne na leiramba complaints do madu maro ina mitong na bane bane health service of boys flying doctors air ambulance is going to be launched shortly within it may take another 1.5 months I am loina kai kai loire hoji rimsta helipad tabam sem ga ba adu kum da ngai ra ukrul da serapati da Lambi do long tabadgi yagida na sagaida na ba puthorpagumba leidaine ko adugumba mayam do ko help tongna National Highway number 37 ki awang khulda gari yankhairom lut tawkiba adugi matangda CM na phongdokkibada laibak thiba thodok adu logi wangmoda chathakibani thokriba thodok adu lengak na tumina yengduna leiroi makoi mathakta army paramilitary force amadi state force yauna achowa mass operation ama chathanaba lengak asina center dagi ayaba lawre makoina lengak asidagi hena pangal leibanate lengak na tawba ngami haibadu utkani National Highway ki lambi sing ngak senduna thamnabagi matangda palladuna CM na hai National Highway Protection Force lawnaba lenga asina committee semkre hiramasagi matangda mari lainaba singdasu notification pikre athuba matamda Highway Protection Force lingduna highway sing asida mayoknariba awaba sing asi kohalagani haina phongdoki thorom aduda lenga asigi minister MLA amadi makok thongba official singsu saruyaki yaringa yakoi force na ningde maduna akoi mayam se public sing si amna freely doromani adu sumaina unlawful activities kan khalakpanina dudi moina ikoi dagi hena power lai roi government is government akoi safe passengers in the trucks in the government ikoi thongni aduna just I have already ordered to have a mass combing operation along with army and the state police paramilitary forces along with the state police forces and we will not spare any this kind of illegal things that will be a quick spare to right
ngasi Manipurgi Chief Minister N Birena Imphal More Helicopter Service haudokraba matung Puwarida ahanba oina helicopter service adu Imphaldagi Moreda laktuna 11 Assam Rifles ki helipad ta pung amada taki ngasi ahanba helicopter service aduda Imphaldagi passenger taret tongduna laki aduga pung ama minute tarada Moredagi Imphal gidamak helicopter adu amuk paiki maduda passenger oina Tenopal district ki SP Dr. S Ibomcha tongki Helicopter service asigi oina Manipur Police CID team amadi District Police More Police personnel singna ngaksen ki ahanba helicopter service adu More Yorokpaga Tenopal District SP Dr. S Ibomcha 11 AR gi CO RS Rawat More Police ki ASP Robinson amadi atay officer kayana yengsin ki Wayel chathariba amadi chathaba loiraba mifasangi Thampham oiriba Manipur Central Jail Sajiwagi Fivam ngasi Manipur Human Rights Commission na haktingnana chatuna yengsinkre yengsinbagi khongchat aduda saruk yakhiba commission gi chairman Khaida Manina hai commission asina Manipur Central Jail asigi Fivam yengsilubada thoidokpa akaiba leite trial prisoner singnasu ayamba nungaitaba leite haina report pirakhi trial tawduna chahi ahum hena leiba miyoi singi oina lengak amadi court yauna mari leinabasingda trial mapung phana chathaba makhoi hak fanglibra haiba adu yengsinbani adubu ngasigi yengsinba asida mifa ani ahum natana ataidi yaude makhoi sing asi athubada mari leinabasingda thabak lokhatnaba honaragani chahi mari gi mamangda fayengda thokiba laibak thiba thodok amada mama macha punna famlan biduna hatok pikhiba thodok ki matangda hangba wahangda kaide mani na hai State Human Rights Commission na lawriba asi chahi amagi manungda thokpa thodok oigedabani kumja lising ani tarada thokiba thodok oibana commission asigi wangmada oibana thabak lokhatpa ngamde investigation authority na chathariba adu hena yengsinnaba mari leinabasingda haigedabani haiki Asasa ana haju phawbuda urakhariba khoi ma'am uminari ba sector ani ahumse asidadi tadok payaudri makoina haibada 379 gumba smaller crime haitare ran chinti ba gumba ko adu mede matam khala sangna leiba khotpa yaubado madu thuna trial to kun thoga na trial tongna ba adu natraga na bel de pigina ba tokun tokku medi tongna ba ina no toksinjare ni chanipan ga khara hena legedaba jail sida chamapan ga puyangkai muk leiragadi magi capacity si nong magi mi si mi pami punsi leibanina Aimol Furuki Lorok Mamangi Kumai Lamzir Wood Festival ngasi Tenopal District ki manung chana laiba Aimol Khudam Phai Village ta pangtokre Traditional culture is our pride and identity haiba theme da pangtokiba festival aduda Manipur government ki Manipur State Disaster Management ki Vice Chairman Adim Pamaina athoiba mithung retired Range Forest Officer Chaitu Rangailo Aimona Thoramapu BJP Manipur Pradesh ki State Core Committee Member Yanglet Haukip Assistant Director AYJNISHD Government of India Lanu Wangboy Aimol BJP Manipur Pradesh ki Founder Member Laisram Subhas Singhana Akhanaba Mithung Singh Oiki Khudam Phai Village na sinduna pangthokiba ngasigi thoramduda Aimol Singhi natki oiba jagoi isai kaya khudor tamki Athoiba mithung oikiba adim pamaina phungdokibada Aimol Furup asi mising yamjadaba kangbuni haina wakhal hantagadaba nati mising yamjadrabasu ipa ipusingna thambiramba isagi nat amasung chatnabi ngakduna thambaga loinana afaba thabak thoram kaya pangthokpa ngamlabadi miyamna sakhangba furup ama oiba ngamgani Festival adugi matangda Organizing Committee ki Secretary S. Alal Aimona phungdorakpada Lamzir Ud haibasi Aimol ipa ipusingna chahi amagi lawrok mamangda pangthoklamba kumai amani kumai asi lawloklamdaida lawbuka khulga samnaba lambi sing sembaga loinana chahi amagi chanaba fau pibibagi isorbu thagatpa phongdokpagi kumai ni haiki United Committee Manipur UCM ki President Sunil Karam haikre chatliba tha October gi tang 38 da UCM na sendona pangthokadawriba miyam gi khongchat sida miyamna moral amasung financial mateng pangbirakpagi damak thagatli
ngasi UCM gi office ta pangthokpa pawgi mifamda UCM gi president Sunil Nahai rally asi kanagumba kanglup amagi mayokda chakkedaba rally nate Manipur gi saktam kaidanaba amadi Manipur da khundariba furup khudimak amata oina nungsinanabagi chakkedaba rally ni masida praja miyamna amata oina saruk yaminasi rally asida yawba lakpa gari sing park tawnaba mafam mapansu sindoklai haiki ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯠꯀꯗꯧꯔꯤꯕ ꯔꯦꯂꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯈꯛꯀꯤ ꯑꯦꯒꯦꯟꯁꯇ ꯆꯠꯀꯗꯕ ꯔꯦꯂꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎꯖꯦꯜ ꯄꯨꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛ ꯁꯨꯅ Manipur kananabagi adugumba phirep amkaksu numittuda akhoi lawjagani Malemgi mafam kayada pangthoknakibagum Global Iodine Deficiency Disorders Prevention Day gi thoram ngasi Thawal District ki oinasu District Health Society Thawal na senduna DHS Thawal gi conference hall pangthokre thoram aduda hanagi CMO Dr. KSS Manglem DFWO Thawal Dr. KSS Memcha CMO Thawal Dr. N Jayanta Kumar amadi DLO Thawal Dr. KS Homesorna athoba mithung sing oina saruk yaki Tharomgi maru oiba saruk ama oina wangangloi kayana iodine watpana oirakpa yaba laina layong sing amadi kari kari section thorang laukhatkadage haiba hiram kayada wangangki amadi asa singda iodine testing kit sing yentoktuna karamna iodine test tawgani haibasu khanganki Athoiba mithunggi warot piraduna hanagi CMO Dr. Manglemna angangsing amadi mama oibisingda iodine watpana piriba chaithengsingi maramda sugaina wafam kaya thamki Hotel Jaifaba Imphal gi expansion gi saruk ama oina ngasi lamlai AC gi MLA KSS Birena MG Avenue gi City Police manakta non vegetable amadi vegetable oiba tongan ba hotel ani hangdokre maduda MLA KSS Birena hotel amada miyoi amana hekta chaba changbada sanga chadaba singna hainadaba nungaitaba fauribasi sanga chaba amasung chadaba singi tongan ba separate oiba hotel thamlabanina non veg singna makoigi apamba sing non veg ki hotel dagi chaba fanglagani haiki Uripo Vasaspati Laikai dagi Singzamai Kongkham Lairak Ningthaujam Laikai da ongkibi Maisnam Ongbi Tamphai Vema Devina tha sigi haukiba tang kunmari da thauri yanduna sirambagi matangda mahaki mapamgi miyoi singna misi asi chingnai amasung mahakna suicide note irambagi matung inna mahaki nupa amadi manembokpu aini matung inna cherak pibiu laikhidrabagi asibak jang mapamgi imungda sinau haiba dabida misi siga mari lainan semkiba JSC na ngasi Uripo Kentindagi Uripo Lining Thau Khamlangba mapa phawba lambi thingkre laikhidrabi Tamphai Bemagi Hakjang Mapamgi Mungda Sinaraktrabadi Hayengdagi Uripokta Matam Kaktaba Ban Chatharagani Haina JSC gi convener na phongdorakli Music yam athuba matamda dead body se pinat yu madu happy ri bhawa khoi akan ba khongjang sansan gi lani makata na adagi mane busu hadana asagi matik chaba dan biu mane loba ga mane boka se matik chaba dan biu ma mara lairamde haibra sing si moi tawjasanu aduga akoi gi dead body si akoi somda piro Guinness World Record thamnabagi ngasi India gi state mafam kayada punna MI Store chatruk hangdokre masigi saru am oina ngasi New Chekon Road Purana Rasbari Imphal East MS Direct Enterprises haina mingthonba MI Store ama RK Automobiles ki Technical Director RK Ranjit na hangdokre Chinagi company oiriba mobile phone amadi electronics items sabada machin tumkhalakliba company asigi store ngasi Manipur gi mafam tarukta store taruk hangki hairi National Integrity Protection Council NIPCO gi Executive Committee amadi advisors singi akhanaba athuba mifam ama ngasi phambaga loinana tongan ba warep sing lawkhre ngasi lawkhiba warep sing adugi manungda ngarang October tang 19 da National Identity Protection Council NIPCO gi President O Premjit amadi Secretary Organization Sahabuddin Chesaba anibu aina yadaba thabak toromi haibagi maralda police na fagat kiba asi NIPCO gi thabak thoram singa karismari leinade
Leibaki chiraba tanjasida NIPCO President amasung Secretary Organization anina makoi thaudang pubak ngamdaba fibam asina maram oiraga council asigi vice president ki thaudang puriba TH Manihana NIPCO acting president oina thaudang puduna makataba NIPCO thabak thauram sing chatharagani loinana secretary general na secretary organization ki thaudang su sup nai engsilagani aduga NIPCO na makata na leibaki issue singda thaudang loduna leibaki thabak thauram sing kaidana adumak chathakigani hairi Sengmai Turel gi mathakta Kakching Kaithel gi mayolda leiriba Kakching Kaithel thong asi chahi kaya semjin sajin bidabadagi kudong thiba thokpa yabagi fibamda leire haina jana neta Irawat Niksinglup Kakching gi cherol amana phongdorakli cherol asina makha taribadi thong asigi nagyatki khonglambi gi sarupta leiriba concrete plate sing akayato yawbaga loinana nakal animaki pambom sing kinthabata natana atatpa kaya yawre North East ki manungda khwaidagi lunanba city ni haina India government lauthokraba Kakching gi izat bomba thong asina leikha tahanbata natana khongna chachariba sing kudong thiba nangba yabagi fibamda leire maram asina hairiba Kakching Kaithel gi thong asi mari leinaba municipal council natraga Manipur lengakna lakliba tha November gi tang 10 fawbagi manungda semjin binaba honabiu hairiba matam asi fawbagi manungda Semjin Vidaba Taragadi Jana Neta Irawat Niksinglup Kakchingna Miyamgi Matenga Loinana Angamba Sarukara Semjinaba Honaragani Hiramsida CMN Birenasu Akanaba Mityeng Changbinaba Haijabaga Loinana Atai District Headquarters Singda Official Visit Jatpagum Kakching District Headquarters Oiriba Kakching Dasu Official Visit Amatang Lakpiduna Lamtam Sigi Miyamga Haktingnana Unaduna District Sigi Oiba Awat Apasing Tanaduna Tharang Amata Lokat Pinabasu Apil Tarokli Scientific Solution for Challenge in Life haiba theme da class 9 amadi 10 tamliba mahiru singi oiba Journal Level Science Exhibition ama Journal Education Officer Zone 3 Thawal na sinduna mathang ta November gi tang 3 da Athopom Junior High School Athopom Thawal da ayuk pung 10 tabada pangthoklagani maram asina JDO Zone 3 gi makhada leiba school singi headmaster headmistress principal singna Makhoi masa masagi school mahiroi ani amana exhibition da model exhibit taunaba aduga amana written quiz competition da saruk yanaba maming piselau ming pisen bagi aroiba matam October 13 da oigani akupa marol JDO Zone 3 Thawal dagi khanglaba yagani hairi Miyoi chama marifuma tongba Indonesia gi aircraft ama capital Jakarta dagi paikhatkibaga ikuidana kaiduna samudrada ngasi tasinkre haina official singna phongdokre leibak adugi thiriba amasung mi kanbagi thabak lakhwatliba authority singna haikibada mi khudimak siramlagani thajai Lion Air Flight JT 610 New Boeing 737 MAX-8 da Tonglakhiba singi manungda kanasu hinglamgani haibagi khudam fangdre haina rescue official singna haiki matungda samudra khongwandagi kilometer 15 romla pamfamdagi miyoi kharagi asiba hakchang sing phangle hairi plane aduna paikhatkibagi minute 10 gi matungda pilot na ground official singa e pau phaunaba ngamkhide rescue agency head MD Xiaogi na haikibada aircraft adudagi emergency transmitter dagi e pau phangkide plane aduda government official Kolumdoi PT Tima 10 minute dagi employee mari tongki hairi plane adu meter kuntra dagi kuntra manga fawba luthana lupsinki miyoi khudimak siramba tarabadi Krista kumja lising machamapan mariputara tareta thokiba aircraft disaster adugi matungda anishuba khwaidagi chawba aircraft ni hairi India ge digital infrastructure da yamna khumang chawsile IGB data na cold drink ki khwaidagi pikpa mamaldagi hongle haina Prime Minister Narendra Modi na haikre India da telecommunication amasung internet ki fibam pakthok chawthorak pasida mahakna thagatki Krista kumja lisingani kuni thoidagi India gi digital economy asi US dollar humputara taruk dasmik mari billion yauragani hairi digital infrastructure gi lamda India asi angakpa phangna chawkhalakli wafamsing asi Japan da namit humne gi khongchatta thangja namita leba aduda thunglakiba PM Modi na Indian diaspora singda wangang buda singdokibani
लेबाक अनेगी टॉप बिजनेस लीडरसिंगसु महाकना वरी सानखी सानबगी पाव ngasi ayuk pung 8 taba matamda Jiribam district ki Vidyanagara da leiba sports complex da district administration Jiribam amadi district youth affairs and sports office DYASO Jiribam ga kusamnaraga district level under 17 years boys and girls kho and kabaddi tournament haudokre thoromaduda M Movie Singh SP Jiribam district na athoiba mithunglen oina saruk yaduna pangthoki Haudokpa numit asigi ayukta kabaddi match hana sanaki ayuki ahanba match da under 17 years boys ki team SAYC Surok Atingbiga Sonapur club team anina sanaki apiba matamda SAYC Surok Atingbina Sonapur club pu point kuntra matoida maitiba pikre Anisuba match da under 17 girls kabaddi ki team New Alipurga Champanagar team anina sanaki apiba matamda Champanagar team na New Alipurbu point kurmapan taratarukta maithiba piki nungthilge ahanba match under 17 boys ki Kalinagar team ga Champanagar team anina sanaki Kalinagar team na Champanagar team bu point kuntra mari tarada maithiba pikre nungthilge anishuba match ta under 17 girls ki New Alipur team amadi Aglapur team anina sanaki apiba matamda New Alipur team na Aglapur team bu point tara nipan ahumda maithiba pikre lakliba tha sigi October 13 da Alipur team ga Champanagar team anina sanagani District Sports Association Kakching na sinduna association asigi playground da chathariba 17 ki SS Leihau Devi Memorial Super Division Football League 2018 gi ngasi sanakiba ahanba ground da SWC Kairakna YPO Sorabo Panjal Taramathoi Sonoda Maitiba Pikre SWC Kairaki Panjal Singh Adu TH Thoibana match ki minute ahum Taramathoi kumapan amasung nifumanga M Somorjitna minute tarahumdoi T Langambana minute Yankai Amadi Yankai Manga KH Rasnikantana minute Yankai Nipan amasung humpuhumdoi Solomona minute humpumanga aduga Vishona na minute humputara chatbada chanki ngasi sanakiba ani shubha ground na YDO Sora amadi Sao Kakching Panjal amamam chanaduna draw oikre YDO gi Panjal adu Alikhana match horakpagi minute manga aduga Sao gi Panjal duna Oliver na minute nifumdoi chatbada chankhibani Thasegi tang ahum October English ani tarani pandagi hauduna All Jiribam Sports Association Azad Jiribam na senduna Jiribam Higher Secondary School gi playground da team nipana saruk yaduna chatharakliba Super League ki 8 Mazarun BB Memorial Football Tournament 2018 ngasi final match sanaduna loisinkre final match asida goal ahum manarabasu NLC Uchatholna Mirpur FC team dagi Poinda henbadagi winner oikre ngasi loisinbagi thorum aduda S Santi Chairperson Jiribam Municipal Council Jiribam MOB SP Jiribam District Police amadi M Brajakanta President All Jiribam Sports Association Azana athoiba mithung thoromapu amadi akhanam mithung sing oina saruk yaduna pangthoki Tharomgi athoiba mithung amadi akhanaba mithung na tournament ki winner amadi runner takraba singda manamathumsu yethoki Aroibada Maroiba Pau Mahana Pizari Nasidagi Imphal More Imphal Tamenglong helicopter service Hodokre Aimol Furuki Lorok Mamang Kumai Lamzir Ngasi Aimol Kudam Phai Village the Pangtokre Loinana Miyoi Chamaga Marifuma Pantongba Indonesia gi Lion Air Flight JT610 Kaiduna Samudra da Tasinkre Ngasigi damakta de Pau da Matanga Sida Luijare Miyeng Tabiri Besingbo Amukana Krumjari